Germany amadi Costa Rica gi match ta Nupi Ngaktana official Oiragani ngasi nongyai matung pung 12 minute kunthra da sanagadoriba Germany amasung Costa Rica gi Group E match ta France ki Stefane Prapart na Nupa gi World Cup match amada referee oiba hanba Nupi Oiragani haina FIFA na hoki balaibak pokpa numit ta laukthokre Stefane Prapart ki mathakta Rwanda gi Salima Mukan Sanga amadi Japan ge Yamashita Yoshimizu Qatar da sathariba tournament asigidamak Nupi referee oina khangatkhibanei madugi mathakta topa Nupi official ahumsu handaki World Cup ta assistant referee sing oina yaure Nupi assistant referee ahumadude Brazil ge Newzabeg Mexico ge Karen Dice Medina amade United States ge Catherine Nesbitt ne Germany amadi Costa Rica gi match aduda Stefani Prapart Newsback amade Karen Dice Medina official sing oigane FIFA na hokiba methada Salima Mukan Sanga Yamashita Yoshimi amade Stefani Prapart pu Qatar World Cup ke head referee kunthra ka taruki manung da khangat khibane Nupi head referee ahumase Nupa ki football da official oibage experience leirabane masa ki chahi kunthra ka nipan surabi Stefani Prapart na Nupa gi World Cup qualifying match sing UEFA Union of European Football Association Champions League amade France Cup final da referee oikhre madugi mathakta mahakna kumja 2019 gi US amadi Netherlands na sanakhiba Nupi gi World Cup final da su referee oikhibaga loinana sahi adumakta da France ki League 1 da referee oiba hanba Nupi su oikhe Prapart na kumja 2019 ge Liverpool amadi Chelsea na sanakhiba UEFA Super Cup final da su official oikhibaga loinana kumja 2020 gi Champions League amadi mamang season ge France Cup final da su referee oikhe Yamashita Yoshimi na Japan gi Nupi ge League Asian Football Confederation AFC Champions League amadi Tokyo Olympic Games ta official oikhre Salima Mukan Sangasu Africa Cup of Nation ge match ta referee oiba hanba Nupi oiduna haukiba January thada puwari semkhe T20 match ta khwaidagi yamna babok yengbagi damak Indiana Guinness World Record thamkhre T20 cricket match ta Indiana babok khwaidagi hena tilanba ngambagi damak Guinness World Record chale haina BCCI na laukthokre BCCI ge secretary Jai Shahana ngahan wafam asi laukthokhiba ne Indiana mingzat urong purokhiba se Gujarat ke Narendra Modi Stadium da pangthokiba Gujarat Titan amasung Rajasthan Royal ani gi marakta Indian Premier League IPL 2020 gi final match sanakhiba duda thambangam khibane Indiana Guinness World Record chanbangam khibase yamna saukthok saningai ne BCCI gi secretary Jai Shahana Twitter da thagalkhiba warol amada Gujarat ki Narendra Modi Stadium da pangthokiba T20 match ki final da babok lak amaga lising amaga chamga hompuga taruk tenduna Guinness World Record asi thambangam khibane record asi thambagi damakta aikoi gi fencing da haingai leitana thagat le hana Gujarat Cricket Association GCA Stadium Motera haina khangnaba stadium asige capacity ase lak amaga lising tarani adubu 2021 da Narendra Modi Stadium hairaga su khangnaba Motera Stadium ase cricket match ta missing khwaidagi yamna tinduna world record thugaiba ngamnabagi damak semjin sajin khibane aroibada tabiri bapumnamak pu thagachare